ꯑꯩꯒꯤ ꯈꯣꯡꯁꯦ ꯅꯨꯡꯄꯣꯛ ꯇꯧꯗꯅ ꯍꯥꯏꯕꯗꯤ ꯆꯠꯄ ꯉꯝꯗꯕ ꯅꯥꯕꯗꯣ ꯅꯦꯠꯄꯗ ꯄꯀꯥꯗꯒ ꯇꯧꯕꯗꯣ ꯆꯄꯜ ꯇꯣꯡꯗꯗꯤ ꯉꯝꯗ꯭ꯔꯦ ꯄꯀꯥꯗꯒ ꯅꯦꯠꯄꯁꯦ ꯑꯗꯨꯅꯀꯣ ꯃꯌꯥꯝ ꯍꯤꯗꯥꯛ ꯆꯥꯏ ꯀꯥꯟꯅꯗꯦꯕꯀꯣ ꯑꯗꯣ ꯍꯤꯗꯥꯛꯁꯨ ꯑꯗꯨꯝ ꯆꯥꯔꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯕꯦꯟꯗꯦꯖ ꯐꯥꯕꯝꯗꯣ ꯑꯗꯨꯁꯨ ꯐꯥꯔꯦꯕꯀꯣ ꯑꯗꯣ ꯐꯥꯔꯒꯗꯤ ꯃꯣꯟꯊꯕ ꯐꯥꯗ꯭ꯔꯒꯗꯤ ꯀꯟꯁꯤꯟꯕ ꯑꯗꯨꯃꯥꯏꯅ ꯀꯨꯏꯁꯜꯂꯛꯑꯦ ꯑꯩ ꯊꯥ ꯃꯈꯥꯏ ꯐꯥꯖꯤꯜꯂꯛꯑꯦꯕꯀꯣ ꯊꯥ ꯑꯅꯤ ꯃꯌꯥꯝ ꯐꯥꯔꯝꯃꯅꯤ ꯑꯗꯣ ꯀꯩꯝ ꯏꯐ ꯐꯖꯟꯕꯗꯣ ꯑꯣꯏꯗꯕ ꯑꯗꯨꯅ ꯃꯥꯃꯣ ꯑꯃ ꯂꯩꯌꯦꯕ ꯁꯤꯜꯕꯥꯗ ꯑꯗ ꯃꯉꯣꯟꯗ ꯅꯨꯡꯄꯣꯛꯁꯦ ꯃꯌꯥꯝ ꯐꯅꯈꯔꯦ ꯑꯩꯈꯣꯏ ꯅꯥꯎꯅꯨ ꯇꯧꯔꯝꯕꯗ ꯅꯥꯎꯅꯨꯒꯤꯁꯨ ꯐꯈꯔꯦꯕꯀꯣ ꯑꯗꯣ ꯁꯣꯜꯂꯒꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤꯡꯒ ꯖꯤꯇꯨꯝꯒ ꯄꯨꯔ ꯆꯠꯂꯦ ꯑꯥꯗ ꯃꯥꯅ ꯃꯟꯇ꯭ꯔ ꯁꯣꯜꯂꯒ ꯖꯤꯇꯨꯝꯒ ꯁꯤꯡꯒꯗꯨꯒꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯁꯦ ꯃꯌꯥꯝ ꯌꯦꯡꯍꯜꯂꯒꯦꯀꯣ ꯃꯥꯕꯨ ꯆꯠꯀꯅꯦꯅ ꯈꯥꯡꯉꯝꯗꯦ ꯇꯨ ꯅꯨꯄꯤ ꯃꯆꯥꯁꯦ ꯅꯨꯄꯤ ꯃꯥꯟꯕ꯭ꯔꯥ ꯅꯨꯄꯥ ꯃꯥꯟꯕ꯭ꯔꯥ ꯑꯩꯒꯤꯁꯨ ꯀꯥꯟꯅꯅ ꯖꯝꯖꯥꯡꯅ ꯐꯔꯗꯤ ꯐꯔꯦꯀꯣ ꯃꯤ ꯑꯃꯁꯨ ꯁꯣꯟꯅ ꯂꯩꯔꯝꯃꯦ ꯅꯨꯄꯥ ꯃꯆꯥ ꯑꯃꯁꯨ ꯀꯩ ꯀꯧꯏ ꯑꯩꯒꯤ ꯅꯥꯅꯩꯕꯝ ꯄꯛꯆꯥꯎ ꯅꯥꯏꯟꯗꯕꯝꯂꯣ ꯅꯣꯏꯁꯦ ꯅꯥꯅꯩꯕꯝꯅꯤ ꯄꯛꯆꯥꯎ ꯅꯥꯅꯩꯕꯝ ꯂꯩꯕꯅꯤ ꯕꯦꯔꯥꯅꯤ ꯂꯩ ꯑꯗꯨꯅ ꯊꯪꯅ ꯂꯩꯌꯦ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏ ꯁꯥꯒꯩ ꯆꯞ ꯃꯥꯟꯅꯩ ꯉꯥꯁꯤꯡꯗꯤ ꯑꯣ ꯔꯥꯖꯦꯗꯣ ꯅꯥꯅꯩꯕꯝ ꯄꯛꯆꯥꯎ ꯑꯗꯒꯤꯗꯤ ꯁꯦꯇꯂꯥꯒꯤ ꯐꯍꯟꯈ꯭ꯔꯦ ꯃꯤ ꯌꯥꯝꯃꯤ ꯁꯦꯇꯂꯥ ꯅꯨꯄꯤꯌꯣ ꯅꯨꯄꯥꯑꯣ ꯑꯗꯒꯤ ꯃꯃꯥ ꯂꯩꯀꯥꯏ ꯄꯨꯊꯤꯈꯥꯟ ꯑꯗꯒꯤꯗꯤ ꯀꯥꯏ ꯑꯃꯅ ꯑꯗꯒꯤꯗꯤ ꯀꯃꯪꯒꯥ ꯑꯗꯒꯤꯗꯤ ꯅꯤꯡꯍꯨꯟ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯤꯕꯥꯒꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯁꯔꯥꯒꯤ ꯁꯤ ꯌꯥꯝꯃꯤ ꯑꯗꯣ ꯃꯉꯣꯟ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯃꯟꯇ꯭ꯔꯁꯦ ꯑꯩꯔꯣ ꯃꯟꯇ꯭ꯔꯁꯦ ꯃꯤꯉꯣꯟꯗ ꯄꯤꯕ ꯌꯥꯗꯦ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯍꯥꯏꯕ ꯑꯩꯔꯣ ꯃꯪꯇꯛꯅꯤ ꯃꯪꯇꯛꯄꯁꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯑꯃꯨꯛ ꯁꯣꯜꯍꯟꯈꯤꯒꯦ ꯁꯤꯗ ꯂꯩ ꯁꯨꯃꯥꯏꯅ ꯁꯤꯡꯁꯦ ꯃꯀꯛ ꯃꯀꯛ ꯇꯧꯔꯒ ꯖꯤꯇꯨꯝ ꯂꯦꯡꯉꯒ ꯌꯥꯝ ꯀꯟꯅ ꯇꯧꯔꯛꯀꯅꯨꯀꯣ ꯑꯁꯤ ꯅꯪ ꯑꯃꯗꯣ ꯀꯩꯅꯣꯗꯣ ꯀꯔꯤ ꯅꯣꯏꯒꯤ ꯑꯩꯗꯣ ꯎꯟꯗꯣ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯇꯨ ꯅꯣꯏꯒꯤ ꯁꯒꯥꯏꯈ꯭ꯔꯦ ꯀꯩꯅꯣ ꯑꯃꯗꯣ ꯅꯞꯇ꯭ꯔꯤꯉꯩꯗ ꯇꯧꯔꯝꯒꯗꯕꯅꯦꯕ ꯅꯞꯄꯗ ꯃꯣꯟꯊꯕꯗ ꯅꯥꯔꯦ ꯑꯗꯨꯅꯤ ꯑꯩ ꯑꯃꯗꯣ ꯅꯞꯇ꯭ꯔꯤꯉꯩ ꯇꯧꯕꯗ ꯑꯃꯨꯛ ꯍꯦꯟꯅ ꯐꯗꯣꯔꯤꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯅꯪꯉꯣꯟꯗꯁꯨ ꯅꯥꯗꯣꯔꯤꯕꯁꯤ ꯎꯟꯁꯥꯁꯤ ꯅꯥꯔꯤꯃꯤꯅ ꯑꯅꯧꯕꯗꯣ ꯑꯣꯏꯔꯕꯅꯤꯅ ꯅꯥꯔꯦ ꯑꯅꯧꯕꯁꯤꯗꯤ ꯑꯩ ꯀꯤꯔꯦ ꯅꯪꯐꯧ ꯅꯥꯅꯦ ꯑꯗꯨ ꯊꯤꯟꯕ ꯅꯥꯔꯦꯅꯦ ꯃꯣꯏꯁꯤꯗꯤ ꯎꯟꯁꯥꯁꯦ